Chia seed asi omega-3 fatty acid, antioxidant, fiber amadi mineral gi chang yamna yaubana numit khudingi chia seed tingduna thakpana unsa tanau hanba kuju kumen fazahanba dark spot amadi matam chadana unsa khuibadagi ngakthokpa ngami haina toan ba research ki report sing na hairi report sing aduna hai kalengi matamda India da yamna saba nungshita ising manilgi chang wangna yauba spicy oiba chinjak chaganba amadi hot water na ayamba sizinaba oibana unsa asi yamna laina dehydrate tohali masina unsa adu ngangba khuiba furi thungbana chingba thokhali chia seed asi yubi mahi natraga ising da tingduna chang naina thakpana chia seed da yauba omega 3 fatty acid amadi alpha linolenic acid na unsa da yauba ising fazinduna unsa thot nongna thambage loinana ahenba thau thokpa handahali chia seed da yauba quercetin chlorogenic acid amadi caffeic acid na unsa khuiba kuchuku menthok taba fahanduna skin elasticity lehali amadi collagen potokpada mating pangi chia seed da yauba zinc amadi vitamin na melanin potokpagi chang handhanbada natana UV ray na unsa da sokhanba dusu handahali chia seed asi yamdrabada minute kontra ising da tinglaga khohi amadi ising asabaga yanaduna ayuk chakhaw hanglingai matamda numit khudingi thakpana unsa da hydration piba hakchang da leiba toxin lokthokpa amadi furi thokpa handahali chahi kontra dagi yangkai fawbagi manungda leiba miyoi singi oinadi chia seed asi almond milk natraga khohi ga thakpana unsa da hena kanaba pi haina report asina hairi